ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯑꯅꯧꯕ ꯑꯀꯤꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯦꯟꯗꯥꯟ ꯃꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯏꯁꯥꯅ ꯏꯖꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯛꯁꯟꯗ ꯕꯦꯁ ꯇꯧꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯦꯝꯕꯅ ꯅꯨꯄꯤ ꯅꯪꯒꯤꯗꯨꯕꯨ ꯌꯥꯗ꯭ꯔꯤꯕ꯭ꯔꯅꯦ ꯀꯥꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯪꯂꯛꯀꯅꯤꯀꯣ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯀꯅꯥꯃꯗ ꯊꯣꯡ ꯑꯁꯤꯗ ꯅꯝꯃꯛꯀꯅꯨꯀꯣ ꯑꯁꯤꯗ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯃꯁꯤꯕꯨ ꯅꯥꯊꯩꯌꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯕꯁꯨ ꯅꯈꯣꯏ ꯀꯅꯥꯃꯗ ꯆꯪꯉꯛꯄ ꯌꯥꯔꯦꯀꯣ ꯇꯦꯝꯕꯗꯨꯅ ꯅꯤꯄꯥꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯂꯤꯕ ꯅꯤꯄꯥꯗꯨꯗꯤ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯑꯣꯏꯔꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯑꯣꯏꯔꯕꯁꯨ ꯇꯦꯝꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯈꯔ ꯊꯨꯅ ꯂꯥꯛꯎꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯊꯨꯅ ꯑꯃꯨꯛꯇ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯣ ꯑꯁ ꯃꯈꯨꯠ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯤ ꯑꯩ ꯃꯨꯛꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯤ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯝꯕꯗꯣ ꯃꯁꯤꯜ ꯑꯗꯨꯗ ꯂꯥꯏꯒ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯈꯔ ꯄ꯭ꯔꯪ 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 ꯍꯥꯏꯗꯨꯅ ꯀꯥꯞꯊꯔꯒ ꯁꯣꯜꯂꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯥꯈꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯩ ꯑꯗꯨꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ ꯐꯃꯨꯡ ꯑꯗꯨꯒ ꯄꯥꯅꯅ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯦꯝꯕꯅ ꯎꯆꯤꯜꯅ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯜꯂꯒ ꯀꯥꯁꯤꯜ ꯃꯔꯤ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ ꯇꯦꯝꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯈꯔꯗꯤ ꯐꯔꯦꯗꯅ ꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯩ ꯅꯨꯄꯤ ꯄꯥꯏꯇꯨ ꯈꯥꯎ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗ ꯅꯪ ꯈꯪꯉꯤꯗꯅ ꯑꯩꯒꯤ ꯍꯩꯅꯕꯤꯗꯣ ꯃꯗꯨ ꯄꯨꯊꯣꯔꯛꯑꯣ ꯃꯁꯤꯒꯤ ꯅꯤꯄꯥ ꯃꯁꯥꯁꯤ ꯍꯧꯔꯁꯤ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯑꯇꯣꯞꯄ ꯆꯠꯀꯗꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤꯅꯤ ꯍꯣꯏ ꯐꯔꯦ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯏꯇꯨ ꯈꯥꯎ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯔꯤꯒꯨꯝꯕ ꯀꯣꯛꯇꯥ ꯃꯆꯥ ꯑꯃꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯄꯨꯔꯣꯏꯕ ꯇꯦꯝꯕꯗ ꯄꯤꯔꯤ ꯇꯦꯝꯕꯗꯁꯨ ꯀꯣꯛꯇꯥ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯀꯣꯛꯇꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯅꯣ ꯏꯐꯨꯒꯨꯝꯂꯕ ꯑꯇꯥ ꯃꯣꯏꯗꯥꯒꯨꯝꯂꯕ ꯄꯣꯠꯁꯛ ꯄꯨꯊꯣꯔꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯥꯏ ꯑꯃꯨꯛꯁꯨ ꯃꯁꯤꯜ ꯑꯗꯨꯗ ꯂꯥꯏꯒꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯅ ꯇꯧꯔꯝꯕꯗꯒꯤ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥꯗ ꯃꯁꯤꯜ ꯑꯗꯨꯗ ꯉꯔꯪ ꯉꯪꯅ ꯃꯄꯥꯡꯒꯜ ꯑꯔꯩꯕ ꯃꯈꯩ ꯐꯨꯗꯣꯛꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯇꯦꯊꯈ꯭ꯔꯦ ꯁꯣꯔ ꯃꯐꯩ ꯍꯣꯟꯅ ꯃꯁꯥꯗꯣ ꯅꯦꯅꯥ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯦꯝꯕꯗꯨꯅ ꯑꯄꯤꯛꯄ ꯃꯈꯨꯝ ꯌꯥꯎꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯨꯝ ꯆꯦꯠꯅ ꯂꯩꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯈꯤꯗ ꯄꯤꯔꯒ ꯁꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯎꯍꯟꯕ ꯌꯥꯗꯦ ꯃꯁꯤ ꯄꯥꯏꯇꯨ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯊꯦꯡꯂꯕꯅꯤꯅ ꯇꯧꯔꯤꯕꯁꯤ ꯑꯗꯣ ꯐꯔꯦ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯔꯒꯗ꯭ꯔꯥ ꯉꯥꯏꯈꯣ ꯑꯩ ꯐꯤꯔꯣꯜꯀꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯈꯤꯒꯦ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯀꯣꯂꯔꯀꯥꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯆꯤꯡꯊꯠꯄꯗ ꯀꯨꯗꯥꯝꯀꯥꯁꯦ ꯃꯇꯠ ꯇꯠꯂꯕꯅꯤꯅꯤ ꯐꯔꯦ ꯑꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯝꯀꯥꯁꯤ ꯌꯥꯔꯕ꯭ꯔꯣ ꯁꯥꯈꯤꯅ ꯌꯥꯔꯦ ꯌꯥꯝꯅ ꯐꯖꯔꯦ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯁꯥꯈꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨꯅ ꯀꯞꯂꯒ ꯇꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯑꯩꯕꯨꯡꯉꯣ ꯃꯥꯏꯕ ꯏꯁꯥꯁꯤꯕꯨ ꯐꯔꯗ꯭ꯔꯥ ꯃꯍꯥꯛꯁꯤꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯅꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯨꯡ ꯍꯥꯏꯗꯨꯅ ꯆꯦꯟꯗꯅ ꯑꯩꯒꯤ ꯉꯛꯁꯝ ꯑꯁꯤ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯐꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯑꯄꯨꯅꯕ ꯑꯃ ꯄꯨꯕꯒꯨꯝ ꯇꯧꯔꯤ ꯇꯦꯝꯕꯅ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯨꯝꯕ ꯇꯧꯔꯔꯣꯏꯗ ꯄꯨꯡ ꯐꯔꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯏ ꯀꯜꯂꯕ ꯂꯥꯏ ꯇꯤꯟ ꯈꯔꯅ ꯌꯦꯠꯁꯤꯟꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯂꯥꯌꯦꯡꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯕ꯭ꯔꯦꯟꯁꯤꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯈꯨꯔꯥꯅ ꯉꯁꯥꯏ ꯍꯥꯏꯕ ꯈꯨꯖꯥꯏꯗꯨꯕꯨ ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯛꯎ ꯅꯤꯄꯥ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯄꯤ ꯑꯗꯨꯗ ꯇꯩꯊꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯁꯦꯟꯖꯪꯒꯤ ꯈꯨꯖꯥꯏꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯦꯝꯕꯗ ꯄꯤꯔꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯈꯨꯖꯥꯏ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯍꯥꯜ ꯑꯁꯤ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄꯗ ꯂꯝꯌꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯈꯨꯜꯂꯛꯄꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯈꯨꯖꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯦꯟꯅ ꯀꯥ ꯑꯁꯣꯝꯗ ꯂꯪꯊꯣꯛꯂꯨꯔꯕꯁꯨ ꯍꯦꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯌꯥꯏ ꯀꯥ ꯑꯁꯤꯗ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯈꯪꯗꯦꯗ ꯇꯦꯝꯕꯅ ꯈꯨꯖꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯔꯒꯅꯤ ꯈꯨꯖꯥꯏ ꯑꯁꯤ ꯑꯩꯅ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ
nipa haladana makut kalona dana haraugi monga yari bung khujai si puja kro khujai si laibadai khoi wa yamna chilabani ibung phari adu ibung ogi akat chen sibo ai khoi nangam jaba khara katlaga yaragadra natragana tiemano khura akat chen gi wa sidi mamang da su haija khrebaduni pangyam yambadi natira lising mga khakat piro ai khoi su mathang sat ka da su yamna lairi madu kat piro aduga edum ai khoi hanjakrai matung isa se amuk kari mata tawrak loroi da bani ko kari gumba amuk mathi phung labadi pau da piyo ai laksigi kari su tawrak loi haiba simadi ai na su thajari nipa adu puri khau du digi mahang na laita matam kaya gi mamang di khomjin jarakpa lupa lising mga adu lokthuk la ngaurok ngauna tiam adu da kai tiam su bai sha adu ubadu da mai thung adu harau momon minok tamna is khura yari khura anga sidagi pungko ko oirko asi hairiga paisa do la mata adu loina drum pakhali aduga wakhal tadane lektharaga leiwa makhong khul adu phina sena punsilibani pa adu makok adu da nan tharaga ngasidigi naksu pharo amuk hana simna tawba yadi ko ngasi senjingi khujai si pukhagi asi hairiga mahnan tharam nipi mama adu ibungo isagi makhong da pang tingna makhong khula si phairiga pulliba phisinga sibil lokthok pa yaragadra tiamana ine ngihap tanga punbi ko ai khoina chatkraba matungda pungkhai muki matungda lokthok piyo natrabadi yaroi dawri haibadi aina pairiba senjingi khujai si pukhidribani na madu tawba yaroi haibani da phare bungo adudi ibungo hoi hauchik yauragadra tiamana yaurani ai khoi chacharagi asi hairiga para prakadigi thoraklami mahaki nupi sakhi aduga loina dana tungda mangda paitu khaudu yalaga ngaurok ngong sinarakla rupa lising mga adu puraklaga yamna haraukta yamna thoglai asumna makhoina lagliba khungang ngasi lan thorakli haujikti numin adu sumayum changlamda yi matam madu yauksilaklami makhoina mai kai panglaga laklibasi makhul adonani makhoina leiriba kholi khunjela du yauksilalakpa kanda nipa amari thengnariba nipi singaduna tangak matai mana odu di ninpu kari nungangnari sakhina mohima pa karina yengutu lambigi nakal da leiriba thengnariba miyoi singasina ai khoini bu yengaga sibon machin kum wari sanariba sibo karino aidi maida mais onthongni gaikri karino haiwani da mina miwa ngangna basi aidi uba ngamde haibani tiemana nipia kari chu khalunuda ai khoi tai nauma khoi gum miriam dinatena nonga amadagi numita fawba khara jasin thaksilaga pungai leiba ma khoi dinatena ying ai khoina purakliba lising mga si masangi wathi warem ngangnaraga leiba ma khoina di phangada banate hairiba asini he makata na sigongba thabakaya si tawhiga da asi hairiga mate na ani makto wa noklaga do maksang hausi mong matawduna takpadi sakhiya si khara mamai sonba mapuroibana tawriba thabak asi khak mahang ngamna mateng pangseba mina kari ngangna khigadegi haidna kiba adugumla nipiya mani haibasi sakhigi mai thonga sida taragi asuma khoyini ni changlakpada makhoigi yunggi thongala du yaurari numisuma yum mapung phana changkhrabani sakhina maki nakal dialiba khawng masa aduda senjingi khujai du pai makhoi ani na thongal changlakpa matamda mayum madomdagi masanupi khara pukak shawba amaga kafai chatpa hairakpada ngaiba angang nipa masa amaga mama ampa lagle haidna hara orab sen thoraklami ima baba nakhoi laklabro as ai khoi dinga saidi ngaibada warabani angang masa nipa dasu maro khara thokpa horakpada ngairibani baba haidna nokfet tawraga chensilaklai masena makut samlaga masani pado mahang maikhet yauribado mai okthoklaga angang masado pangkhali aduga makhoi imungda kut samnaraga samlami mangola du da ngyak phammi matai manao ani duware haidna mang handokse pungkak shaurubini pi masa ta thotlai aduna sumna hairaklami ima baba aidina nausenga saidigi themnaba hotnabada yamnu warabani ai khoigi achapot ngamuka amakta leiraktabro haibanida aininga sai haikhrebado imada mangra hinga leirabo haidna madu leiraktabro haiwani mama adna ibema ngai kho amukta ngai ko napaga ai khoini selalakta selak lebani ko tu asi hairiga maki khawma sa adu da hablak leba senjingi khujai du puthoraklami aduga masanu pi adu du ulli langtrik hek langnadna sana masuga maladna kayadi phajjakri angang nupi masa adusu senjing haibasi karino khangjadaba amukta ujadriba oibanina ima masidi karino
ꯁꯅꯥꯒꯤ ꯈꯨꯖꯥꯏꯔꯣ ꯏꯃꯥ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯄꯥꯕꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯇꯤ ꯑꯃꯅ ꯅꯨꯄꯥꯒꯤ ꯇꯥꯊꯣꯠꯂꯩ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯏꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯪꯒꯗꯕꯅꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤꯅ ꯆꯠꯂꯤꯕꯁꯤ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯃꯁꯤ ꯏꯔꯦꯟꯖꯅ ꯊꯝꯁꯤꯜꯂꯨꯔꯣꯀꯣ ꯃꯁꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥꯏꯗꯨ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏꯁꯤꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯤꯊꯒꯗꯧꯔꯤꯕꯅꯤ ꯁꯅꯥ ꯅꯠꯇꯦ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏꯅꯤꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯥꯛ ꯄꯥꯏꯍꯜꯂꯒ ꯈꯨꯖꯥꯏꯗꯨ ꯄꯨꯁꯜꯍꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯈꯤꯅ ꯅꯤꯄꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯈꯨꯖꯥꯏꯁꯤ ꯏꯃꯨꯡꯗ ꯍꯦꯛꯇꯃꯛ ꯄꯨꯁꯜꯍꯜꯂꯤꯁꯤꯕꯣ ꯑꯁꯣꯝꯅ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥꯗꯨ ꯉꯥꯎꯔꯦ ꯐꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯈꯨꯖꯥꯏꯁꯤ ꯏꯃꯨꯡꯗ ꯍꯦꯛꯇꯃꯛ ꯄꯨꯁꯜꯂꯤꯕꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯗꯁꯥ ꯂꯪꯁꯤꯜꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯤ ꯑꯃꯅ ꯅꯤꯄꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯧꯖꯤꯛꯄꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯤ ꯐꯅ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯆꯪꯕꯗ ꯁ꯭ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯥꯏꯒ ꯆꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯁꯤ ꯃꯗꯨꯒ ꯂꯥꯏꯔꯤ ꯑꯁꯤ ꯉꯁꯥꯏꯒꯤ 5,000 ꯅꯪ ꯃꯁꯤ ꯃꯐꯝ ꯆꯥꯅ ꯐꯀꯥꯗ꯭ꯔ ꯀꯩꯅꯣ ꯂꯝ ꯊꯝꯖꯜꯂꯨꯁꯨ ꯑꯃꯨꯛ ꯈꯔ ꯃꯤꯅ ꯁꯤꯒꯗꯅ ꯈꯔ ꯂꯩꯔꯒ ꯃꯇꯠ ꯃꯇꯠ ꯄꯨꯊꯣꯔꯛꯀꯅꯤ ꯆꯠꯂꯨ ꯊꯝꯖꯜꯂꯨ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯈꯤꯗꯨꯗ ꯄꯩꯁꯥꯗꯨ ꯄꯤꯁꯜꯂꯤ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯍꯔꯥꯎ ꯅꯣꯛꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏꯗꯣ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯤꯄꯥ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯈꯨꯖꯥꯏꯗꯨ ꯌꯦꯡꯗꯨꯅ ꯁꯥꯟꯅꯔꯤ ꯁꯥꯈꯤꯅ ꯅꯤꯄꯥ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯦꯕ ꯇꯦꯝꯃꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯉꯁꯥꯏꯒꯤ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏꯗꯣ ꯃꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏ ꯊꯝꯁꯤꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯨꯡ ꯐꯪꯂꯛꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯐꯝ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯀꯥ ꯇꯣꯉꯥꯟꯕ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯠꯅ ꯐꯖꯅ ꯊꯝꯁꯤ ꯍꯥꯏꯋꯥꯅꯤ ꯄꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯅꯨꯄꯤꯅ ꯑꯗꯨꯃꯛ ꯄꯥꯏꯔꯒ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯁ ꯅꯍꯥꯛꯁꯨ ꯈꯔ ꯈꯜꯂꯨꯗ ꯋꯥꯈꯜꯗꯣ ꯃꯄꯥ ꯅꯪꯁꯨ ꯇꯦꯝꯕꯅ ꯆꯨꯝꯃꯤꯅꯦ ꯃꯃꯥ ꯅꯪꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯍꯦꯛ ꯊꯝꯃꯒ ꯂꯣꯏꯔꯦꯗꯅ ꯄꯣꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯁꯤꯗ ꯊꯝꯃꯒ ꯂꯣꯏꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯤ ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯁꯨꯛꯊꯕꯒꯤ ꯃꯇꯝꯂꯅꯤ ꯉꯁꯤꯅ 5,000 ꯐꯪꯏ ꯍꯌꯦꯡꯗꯒꯤ 10 ꯍꯦꯛꯇꯃꯛ ꯆꯣꯡꯈꯠꯂꯒ ꯂꯣꯏꯔꯦꯗꯅ ꯃꯗꯨꯗꯒꯤ 10, 30, 90, 50 ꯀꯔꯣꯔꯄꯇꯤ ꯑꯣꯏꯕꯗꯤ ꯀꯨꯏꯔꯣꯏꯗꯧꯔꯤꯕꯅꯤꯗ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯦꯔꯛꯇ ꯀꯗꯥꯏꯗꯒꯤꯅꯣ ꯐꯣꯟ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯀ꯭ꯔꯦꯡ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯇꯤ ꯑꯃꯅ ꯉꯥꯏꯈꯣ ꯅꯨꯄꯤ ꯐꯣꯟ ꯑꯃ ꯂꯥꯛꯂꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯂꯧꯊꯣꯛꯏ ꯏꯄꯦꯗꯀꯤ ꯑꯔꯤꯕ ꯊꯥꯕ ꯄꯣꯝ ꯆꯥꯎꯅꯕ ꯕꯦꯇ꯭ꯔꯤꯒ ꯌꯥꯝꯅ ꯈꯥꯡꯕ ꯐꯣꯟ ꯑꯗꯨꯅꯤ ꯅꯤꯄꯤꯌꯥ ꯅꯝꯕꯔ ꯈꯪꯗꯕꯅꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤ ꯃꯁꯤ ꯑꯃꯨꯛꯇ ꯑꯣꯀꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯣꯈꯠꯂꯤ ꯈꯣꯟꯖꯦꯜꯒ ꯁꯦꯝꯂꯞ ꯇꯧꯔꯒ ꯍꯦꯜꯂꯣ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯤꯄꯥ ꯑꯃꯅ ꯃꯁꯤꯕꯨ ꯑꯃꯥꯏꯕ ꯇꯦꯝꯕ ꯍꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒ ꯂꯩꯔꯕꯒꯦꯅꯦ ꯑꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯆꯥ ꯑꯁꯤ ꯂꯦꯡꯉꯤ ꯊꯤꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯒ ꯂꯩꯔꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯊꯧꯔꯤꯅ ꯊꯨꯗꯅ ꯃꯌꯥꯏ ꯀꯥꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯄꯨꯜꯂꯒ ꯂꯩꯔꯤ ꯌꯥꯔꯕꯗꯤ ꯑꯣꯖꯥ ꯍꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯏꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯣ ꯇꯦꯝꯕꯗꯣ ꯈꯔ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯍꯌꯦꯡꯁꯦ ꯑꯩ ꯌꯦꯡꯒꯗꯕ ꯑꯃꯗꯤ ꯂꯩꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯁꯦꯕ ꯅꯤꯄꯥꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯟꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯃꯗꯨ ꯇꯧꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ ꯏꯆꯥꯅꯨꯄꯤꯁꯤ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤꯒ ꯑꯣꯏꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯁꯦꯟꯅꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯍꯥꯏ ꯋꯥꯅꯤꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯤ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯄꯪꯈꯣꯠꯇ ꯃꯊꯟꯇ ꯈꯣꯠꯆꯩ ꯃꯈꯨꯠꯀꯥꯁꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯍꯥꯏ ꯋꯥꯅꯤ ꯑꯣꯖꯥꯒꯤꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯃꯛ ꯇꯧꯖꯒꯦ ꯇꯦꯝꯕꯅ ꯀꯣꯜꯒꯗꯣ ꯈꯔ ꯁꯦꯝꯂꯞ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ 10 ngамꯒꯗ꯭ꯔꯣ ꯐꯣꯟ ꯑꯗꯨꯗꯒꯤ 10 ꯍꯥꯏꯕꯗꯤ ꯀꯌꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ 10,000 10,000ꯗꯣ ꯉꯝꯗꯣꯏ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤꯁꯤꯗ ꯍꯦꯛꯇꯃꯛ ꯂꯥꯛꯂꯒꯦ ꯅꯤꯄꯥꯗꯅ ꯑꯣꯖꯥ ꯁꯣꯏꯕꯤꯔꯅꯨ ꯍꯦꯛꯇꯃꯛ ꯀꯠꯆꯔꯒꯦ 10,000 ꯑꯗꯨ ꯇꯥꯎꯒ ꯍꯥꯏꯖꯔꯣ ꯇꯦꯝꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤꯁꯤ ꯀꯔꯤ ꯂꯝ ꯑꯣꯏꯔꯕꯅꯣ ꯂꯩꯐꯝ ꯑꯃꯗꯤ ꯃꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯇꯃꯛ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯤꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥꯅ ꯆꯤꯡꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦꯗꯅ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯀꯥꯟꯅꯔꯒ ꯂꯩꯕ ꯈꯛꯇꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ ꯀꯌꯥꯗ ꯍꯔꯥꯎꯔꯤꯕꯅꯣ ꯇꯦꯝꯕꯗꯣ
Maithong ado nok fet tawraga nipi as lai leite haibi yani ko lai be khoi lai sanglen hojikti phabagi lai haidi lakhami sangle haibanda hayingi su program amadi laidana masi sataba suya yaroi dawri lising tarani aina hojik ngangna kribado sakhi adu so hadi harauzari bani ipang he pangjam makai mapuro evana tawri bid pharabani haidana makchi yajari is mapa asika yadinu ngaire hayingi tarasiga ngasi gi manga siga hek punchelaga isa nupi na sa nupi pugak sarok libet ta tholai gi sana masi na matoi je saji ko mama bi sing sana ma pak siraga mai tamam sangne kari haina mang sana ma sam da sabi go haina ngai tarok libsi kuira bat te man sadok singai na hera sana ma kup ta natti da na pi na ti apa aga pak paisa ge so sado aga loi numit manga ni khaka sum na sepra kada igi sana ma sa de lai na so sa yara da ni lik phangu kai asum na matai mana wani mato yamna harauna wari uta idu sanara matam di haujinki numidang ni sakle na lusu matai mana amadi masa ani adu loina tuna auna saminaram asum na numit asu ahingi matam adu yaukshila pakandi makhoi ni purakiba senjingi khujai do ka amara tongana thamli bado ka adu da amuk toiba phibam ama tawrali ka adu gi nakala koibada hekta bada tahai rama khonsil ma khak tu sung ma khonsil ma khak nong hiknan kapgi mu kol ma khak tarak lam makhoi mari adudi ningai dana tumli banina khonsel adu kari mata tadi ngai hak tangdi ka adu gi manung aduda makhong makhun adu yolina sena pon silaga nan thokpa ngamdaba gi mongda o khonge kaplam laga adu mak sat lepri kablak liba khonsel adu nipi gi suman bugum to nipa gi suman bugum to sap sap amadi khangamdi mathangi ayu angan badani ayu angan basidadi ti amadu ngantana hawgali mamlinge matamdi gi hawgal ga mahak ado masamuru sengba iru mai thajaba tawraga sumang thelong ado sit nana singtu masil da so asum na soli hamai ba phawba magi yumni haidna chamo leiba su kanadi hapta amani gi matungdadi ai khoi gi leiba yum kasi asunu ga haijendra ranga samjana masu mamel tan phachana thamlaga dabani nungsi khreda ko ai gi mobile policy masigi matengna ai gi phone number 6 sai thuk lobadagi oina ma hausikti yor ledana kadai lightin ongna matam sida ngauri bra phairi bra doctor de yenge haidna ngoda loina mak lagle ai gi sandala mi amadi oiri asum lairing serakta ma king pi sakhi sawgalakli numit adugi ayuki matam pung tarik ta selka matam aduda ayuki sak adu nganta na thongdok laga matai mana odu su sara matungda masanu pi ta thotlaiga pikliba masa angang masa aduga yum maduda thamami kanam du sa thoklam ganu haidna adubu ta thotlai adudi mai tamam sangda sakki lairik tamlogi haidna kanna haijabada mama ta thotlaina salam da aduda ibema nahagna salabadi nahaki nanaw sidi kanana yangsinbi habudabano numit marini mangani amadi nang sukok hek lepthu kaido bagi nangbo nangine handak mahai tamam sangda sapa matamda nanadu sana amadi aimana soitna yalalaga salaga dabani nang madu khanguko sanaga yanbigani haibda masano pida thot edudi angang oibane harahawbana loikri ima shenga bro aigi sana sabidoiro babaga na khoinina sabidoinine nangi babada sungarang hai khrabani sana masal nati mapak sagani bo hai aduna ni bima angang masa signa khoyani saksi irenjana sathuk labani na yum sidigi hentok tan leiramoko mi atei mai pa hangba laglaba sulaiti thabak sathoki haidana haigada asito sali haidana haibe yadi hanglaba su khangbi hektamak hai na khoyani mapal thokpa yade ko nama na bisini sanage haidana hawba laglaba su nangdi satlunu ima paba laite thokpa yade haidana khum ima ga paba ga sale ko asumna section sinaram laga paitu khawmam yalaga matai manaw animakto ngarang phone da khairakhiba mafam aduda lai khurambani haidna mangjal tharga salam